Kuki Taba Maphamsingda Haraoba Fongdoktaba Christmas Pangthokkadouri Manipur thokliba hingsagi thokdok asina maram oidaga tampaki Maphamsingda amamba Diwali pangthokraba matungda Kuki zona khundaba Maphamsingda Haraoba Fongdoktaba Christmas amadi New Year pangthoknaba miyamda khangankhre Kuki zogi organization ama oiriba ITLF na thokpa advisory amagi matungin haujik thokliba hingsagi thokdok asigi manungda Christmas amadi New Year gi thauramda Haraoba Fongdoklingaida Kudong thiba thokdok thoktanabagidamak sem sagadabane Kumay ani asida Kuki zo miyamna chaksa haijanaba amadi atay makhalgi nungaiba phongdokpa thauramsing pangthokpagi mahutta church isamsamna prayer tawraga loisangadabane ITLF ki spokesperson Ginza Boljong na haikibada Manipur da hojik oiriba phibam asida Kuki zo gi frontline bilesingda akiba thokdoksing thoklakpa yabagi oithokpa lei loina na irang asida leikhidrba miyoising hojiksu aroiba mathokmangam pangthoktana leire Pumnamak asi yanglaga Christmas numit amadi New Year da miyamna haraoba phongdoktuna nungai thokpa tawbigano madugi mahutta mahusagum church service tawbiyo numit ani asida mapanda pangthokpa thauramsing numidang pung 9 da loisinbaga loinana dukan sing pung 9 da thonglonbiyu haikhe Myanmar Army na Kappada Kuki ama Shire Tengnopal District More Subdivision gi manungsanba Munnom Beng da leiba Khailin Mang Elias Mangsa Baite kauba nupa ama Indo-Myanmar Border Pillar Number 76 amasung 75 ki marak Adulam Rehabilitation Center manaktagi Myanmar gi tamurom da changlubada Myanmar Army na nong may kapsulakpada sokpadagi Surachanpur Hospital tamna pukhatpagi lambi da laikhidre haire pawasina hai Myanmar Army na kapada soklaba Khailin Mang DC Road lomdagi Surachanpur Hospital tamna pubada lambi da laikhidabane marak sida ngarang numidang pung 3 ka minute yangkhairom tabadagi numidang pung 9 fauba Border Pillar 76 Howland Phai Biles ka nakna na leiba Myanmar Maikaida PDF amasung Myanmar Army gi kangbu nong may kapna khre bom pokhai bagi ahoba makhol kaya sutaba phangkhi haire